ngakpa thoiba isasinse ngajagi BJP amade lengak oisina moida sogolaga thonma nateba isa na aigi iramda ngak India ki lenga lo emasung masigi mari leina ba Meeyoi sing miyam singi maikei digi makoi gi luchingbu oina khanduna thagalakliba sing asigi oina wa phongdok fam tana fam oiriba India gi oina leiriba political institution sing asigi mi fam gi oiba matam yosilakpanina magi oiba tongan ba isu kaya ama pothokna bagi oiba tanja asida Manipur gi hantak Inner Manipur gi oina miyamna khanduna thakiba MP miyam gi na oja haina phongdokna riba akoizam bimol gi maikei digi phongdokhiba wafum adugi matangda Manipur da nauna lakliba Spark natragana public oiba outrage asigi matangda maka adamak chatharakli ngasi asi Meeyoi Kaya ama laktuna mahaki oiba mayumda thomjinbagi oiba thokdoksu adamak thorakli maki maiki digi India gi oina leiriba miyam sing asi khakta natana malem gi oina leiriba atof miyam singi mamangda khanghanba yaba platform ama khakta Manipur gi oina leiriba issue kaya ama pukatuna phongdokhiba waising adugi manungda Hauzi Manipur gi oina leiriba crisis asida Manipur gi Valley region sing asida militant gi oiba wafum khara phongdorakpa adugi matangda clarification oina Manipur gi oina leiriba ruling party oiriba Manipur state gi oina leiriba BJP kangbu singi maikei digi wafam sing phongdorakhibani Maduda hauzi Manipur gi oina leiriba irang manung asida article 355 chanadabagi oiba wafam asida chanare haiduna openly phongdorakpadagi masigi oina leiramba chamamnaba asigi matangda sulamna masigi Meeyoi Kaya amada interesting oina masigi matangda amuk nahaunana wafam asi nainaba hauraklibani Hauzi oina khwaidigi maru oina lamnam asigi leiriba miyam singi maikei digi yamna kana phongdoknariba militant gi oiba space asigi matangda nakalani gi oina lakliba reaction sing asi yengminasi hauzi lamnam asigi MP ama oina leiriba akoizam bimol gi maikei digi pikiba space adu English ta piba space adu magi oiba kangbu aniduna magi oiba mong amada yamna kana interpret taunabagi damakta wantak puthoknabagi damakta honari masigumlaba matam asida nauna lakliba reaction sing asi adamak yengminasi kangbu kharagi maikei digi yamna support obusu adamak leiri kangbu kharagi maikei digi su madubu yaningdaba yamna kana phongdokpasu adamak leiri ihan hanbada yaningdaba phongdoktana Meeyoi kharana ngasi maki mayimda thomjinbagi oiba thawto amasu leikre makhoi oiba wakhalonsu adamak tabenasi ngakpa thoiba isasinse ngajagi BJP amade lengak oisina moida sogolaga thonma nateba isa na aigi iramda ngak thoksabaneba adu moigi kaino anigi lila se tawbigano bakoi lanji da BJP Congress ani se lila chanabina ba hunnabina ba hauji karigino haibada koi pulap dasanara kanda lan tawai se koi praja dani maitai leba dani koi maitai ba group se mangkana la holakno kona haiba sinse pulap khana tanamina ra amma toina unity am tawara kanda koi khongjang je changchanmina sa bagi wapam se tengtok pio haibani da pina ngai jadi ba pen de heba adu me ampuna machibu BJP kangbuna lengak noi chingna noi tokta ba ya de to khlang pare sin ko bomba nateba BJP na se insan de koi ji mota de Congress le BJP ha le sama nei bo ko de benche atuna maku maru oi bisi na tungsin min na ga likta lam je ga le bisi se kari kamai ta ga ya na pura ka de ke tam ko ta de ke ha be ba ma de ta koi ji ji likta le je nu hai ko ne de ba koi ji bora ba de to ro ne ba ke thori ya la de chin ni e ba chi bu me am nyao ji nyao ri ne ba koi ju po se sai da na ko puli am sai ba koi ji se tang ru lai ta de kai gi no hai ga to bu bu government na koi DC gi ma ge de koi sa na ba tien ta ba am di pi ko aduga aduna di oi be ya ta ba koi da kai gi no ga na ka no hai be ya na ri do aduga angang la ri tamba kun private school da tamba me am di huje private school no so ma ta koi gi ngi ya de ba koi gi ka no oi di na ma ta koi ka no ri gi de ba du na ma no mo ga koi gi wa ba aduga angang hin ge se ma ro ha ga so koi amo he no wa ngi ma ta ti de ngi yum bri je mo mo ta ka de koi kana na kai do ho do no ba aroi boi na yi hajin me de me am da koi gi angam ma tholu sing ba sing gi ai na hajin me de tungi yum bri ngi su ki ro ha de akoi na loi si ra ga hayang bo su le pa ya roi ba phot kana tha ra ga yu akoi kano oi do no ba sim ga ai tham jage Lilip game da sa bo bo chigom ba leba ma thakta ne koi na tummi ba ma ba ta je pattana ko hippa ya da na wana akoi lilip game da ne ke ha gi wa khakta ni akoi khunga ba thoi ne ba akoi da kanan ta na Mahangna India gi miyam khakta natana malem gi oina leiriba platform amani haina khangnariba mafam adu thamlamba space adu Meeyoi Kaya gi maikei digi madubu support tawduna madubu yaningba wahom sing phongdokpasu adamak thoraktaba nette madugi makhogi oiba point of view adusu adamak punna yengbinasi hujite BJP na sarkar chino opposition oirena Congress na sasun paibe dongna tawrena
Bimolna aduk phajana ngang ba khoi Congress ke karang nate ko I am not a political party member but aduk jamna phajana minitra tru nahan mung hamle trama minitra tarir khak phang do ba kalai no na har ga tara tru to aduk pe ngang yu do Asi BJP ke kari na haibu haning de spokesperson na haibura ani khak chap mana ba ani khak na hairi do ati loi re denga haidna atu upa digala mai ge MLA amai ge na omad sul lei bani MP Bimolda BJP na andolon tongning bagi bhap to bele re ba koi mayam changna mon da lau shi ka sasun je kana na pai rim no onara ba opposition na pami bani khak chang phamadu aduna yang garama sasun pai ri ba asina polator ka mana laude Diman Chief Minister Bob Baibi Augine, MP na Kadore, Kari Haiki, ITP, Mayam Che, Mahum Hanjilan, Haidi, Hanil Halabra, at Sigum Basita Lam, Mayam China Board Pigrini, I go to Prazani, Nikaugonomni, Circle Pariba Kambu. Make a token to which the Chaman to which I could we about. Karimaganda, legally, Natraga politically, challenged to Payaba, having Akaibala can have no limit of Tanui jail, Changaneba, alternative government, 27 da, suppose reasoning party, political power, and Kalo Pramanico. That's not how we draw. I don't know, Kara di me when a Kara di Chum to Hibini. As you say, that can be the bottom. Lauro, she might be fun number, Ramengi. I told the day when an organized only more dread. I might buy a co. How do you go to Michanga get support or again? Nuna government si lakha matung dai anirak surbai na khali mamangi da su Manipur da thoi ba thodo wathok si matang na kali ta pan da Manipur hai ba wai ma se si pandi ado hadak ke su parak ta buduni do ado da Manipur gi MP oina Lok Sabha da leiriba koi Dr Bimol akoi jamna mana ngarang si yam phajana haigre ai angak phawi manas mana phokdok pudu akiba amata yaudana hojik oidiba amasung thokiba thodo wathok mayam singsi ma sat litharakpa aduga mek seng na panba aduga matam si yamna phajana loba ko haitare ko mangonda piribe matam do adudagi hena adugum matam ma loksallaga mana wa ngangi basi ai thengnei ado akoi miyamna matamam da haidana akoi parliament salaga akoi uirudoini kholudoini gaina hainaba mayamdo oje akoi ure oje ko miyamna koi masin maya kanba den adagi lai lai su haiba adagi leipaki khanba mi ama akoi nagoi akoi lamda bado hojikti mana ngangiba mayamdo na o ma si kai makradi mayamdagi tongali habasi khangye dan oje ko leipak sara salle malemgi miyam punamakta akoi Manipur thoiba thodo wathok mayam si mana thamme then adagi di leibak sigi oiba legislation mayam do da akoi loina Manipur kai dawrige si sabak pai prime minister su ikairam gane na khali union home minister su ikairam gane na khali ado mana posila kanda an bada mana haibasi sumaina hai Manipur gi issue se to kaiba issue amane na noina khanbar yaroi somoi sini masi national issue ni ese mana han bathami se issue ne ai chumbra su chumme na khali Manipur thoi si moina di khoi swaida legacy ni amoi masena adum nghalatan tawbani ama tawbani mai phajani gaina center na lowo poto adu tawgano na mana yam phajana haikre ko si mathami Masini hauji nauna lakliba isu asigi matangda nakal animaki maikei ki makoi gi oiba phongdok nakiba motsing adu adom gi suba khaluna tu comment section da adumak phongdok piramu